Manipur ki puwari chatnabi amasung lol kanamatana muthatnaba hotnaba yaroi Citizenship Amendment Bill Act ondanaba awang nopong miyam gidaba Congress na lepli haina Rahul Gandhi na phongdokre. Taragataret Suba Lok Sabha election the outer Manipur parliamentary constituency the Naga People's Front ki oina Dr. Lorho Fozi na candidate oina Mikhal Engnaragani. Awang nong pokta thengnariba isu singi matang da People's Conference sama lakliba April amadagi ahum fawba manpack na sinduna Imphal da pangthoklagani. President Ramnath Kovind na Supreme Court ki hanagi judge Justice Pinaki Chandra Ghosh na laibag asigi ahanba Lokpal ki chairman oina hapre. Yauksang mai thabada lamdamasigi senglaba salai taret ki firal thetuna mai thabada yauhanba yaroi haina lining thau sanamahi temple board na miyam da khangalakli. Amasung All Manipur Working Journalists Union na sinduna lamdamasigi ipaw gi lamda thabak tawriba pawmi singi mapalag suba sportsmates ngasidagi haukre. Mayam Kurumzari dom yengbirisi Impact News ni Prime Time Manipuri News Bulletin dai khaidem jentazin ahugje pungja si faub gi morba pausing mayam da pizari. Manipur gi haukraba puwari lining lai sholam sung lol sing asi kanagumba mioi amatana muthatnaba hotnaba yaroi Citizenship Amendment Bill kaidawnungda awang nongpok state singda chana hanba yaroi bill asi act ondanaba awang nongpok miyam gi mahut sinduna Congress na lepli haina All India Congress Committee AICC ki President Rahul Gandhi na phongdokre. Lagadar Taraka Lak Suba Lok Sabha Mikhal ga mari lainana Congress Party ki election campaign chathaba lakhiba Rahul Gandhi na Mikhal asida Congress na mai paktuna UPA laingak laklaba matamda state asigi tonganba special status thambatanatana mamangai da UPA laingak na pukhatlamlaga BJP na luchingba NDA laingak na lo thokraba special industry policy lamdamasida amuk hannap Puraklagani haina phongdoki. Manipur Pradesh Congress Committee na sindun hapta kangjebungda pangthokiba miyam gi mifam aduda mahak na hai leiba asida pankiba Prime Minister Singhi marakta Narendra Modi na khwaidagi oidaba ngangba mishak oire haina phongdoki. And I am committing to you here today that the moment we come to power, special status to the Northeast will be reinstated, you will get it back. I am committing to you here again that the special industrial policy for the Northeast that was snatched away from you is going to be given back to you. And I am committing that nobody, not the Prime Minister of India, not the murder accused Anil Shah, not anybody is going to be allowed to touch the culture, the language, the history of Manipur. Nagpur is never, ever going to rule Manipur. The Congress Party will stand with you. We will ensure that Citizen Amendment Bill does not become law. We will fight it. We will fight it in the Rajya Sabha, in the Lok Sabha. And if we have to fight it, we will fight it on the streets with you. But we are never going to allow this. Status ki paliba lengaga sida miyam na thazaba thamduna leiragadi tungda lamdamasi mutkiba yana leire oxygen thazinduna ICU da thamba anabaga pangkhak oiraba lengakni chahi sigi financial year hek loibaga khanglagani haina CLP luchingba okram ibobina phongdokre. Ngasigi mifamatuda saruk yaraduna mahakna hai English ani ga taraga marigi Lok Sabha election ki matamda state asida BJP lengak laklabadi 0% corruption ohengani haina Prime Minister Narendra Modi na phongdok lamba wafamga hauzik oidiba mawung asiga angakpa fangna khetnari haiki. Prajamyam particularly BJP ki cadre singa aina thamjagado wafam se Sumbra Lanbra Haido, they should have to be clarified next day. Hayang Maximoy Singor Gadobneva.
2014 नरेंद्र मोदी जी ना कैंपेन लापदा बीजेपी ना शासन पायरबा मणिपुर की प्रजा ना बीजेपी दा शासन की शक्ति सिनरबा 0% करप्शन हाइबदी करप्शन सुक्लाई लेतबा शासन में मणिपुर की प्रजा दा पीगनी हाइबनेबा मतमदुगी अखोई की गवर्नमेंट आई इसामकुना मिस्टर इबोबी 10% इबोबी नमान हाइबनेबा अदु हुजिती मणिपुर की प्रजा सिंह खुम्बीरओबा सिगी पालिबा सरकार से ओपनली लुटेड 30% ख्वाइदे पिपा 50% सेंजाबा हुरानबा गवर्नमेंट ने बसिगी लेबा स्टेट गवर्नमेंट से हुरानबा आई कैन चैलेंज मिस्टर मोदी Handa pangthokkodriba taragatarelak suba Lok Sabha mikhalda outer amasung inner Manipur parliamentary constituency da Congress ki candidate oigadaba singgi maming athubada lauktoklagani haina MPCC ki president Gai Khangamna phongdokre. Manipur Congress Bhavan da pangthokiba Paumi Singha unabada Gai Khangamna MPCC na sindana pangthokiba Rahul Gandhi ki election campaign mapung fana pangthoknaba hotnabada saruk yaba lakiba Manipur ki miyam da MPCC ki maikaidagi thagatpa amati tawbimal khangba phongdorki. Loina na machugi kumhai yauksang na lakpada state asida khundariba furup mashel gi marakta kalak yengthina ba leitaba amadi nungsi chanaba purakpu oiresu nai nesu yaifa paugzel piraki hayeng digi hauna pangthokadaba khoi yauksang holi ase masi PCC gi Manipur Pradesh Congress Committee ki taraf tigi कोई मैम की तरफ की सा की तरफ तक याइफ पाउजल मणिपुर चिंग तंपजा खुरीमक्ता पिजरी ऑनरेबल कांग्रेस प्रेसिडेंट ngarang 19 digi ngasi nungthin phawba la amadu visit aduda Manipur da praja chinaw punama alaman sing mai ben sing pang sing naron sing khwai punamak na harau na lengbe raktana sigi magi visit ase mai pahan bi gi damakta Manipur praja punamak ki bafamda Tagat Pondokshari Amadi, Tobiman Kangbu Uchari. Nakalamrom da Hapta Kangjebungdang asi pangthokiba Rahul Gandhi ki election campaign da CLP ki leaders oiriba Hanagi Chief Minister Okram Ibobina Wangang bada Rahul Gandhi na India ki Prime Minister Sungsoi Soidana oigani haigadabada India ki Chief Minister oigani haina phongdokiba adu hatu ngang kibana maram oiraga soikibani haina Okram Ibobina sengdorakli. Manipur Congress Bhavan da Paumi Singha unabada Okram Ibobina makha taraduna hai Hapta Kangjebung ki mifam adu loishillaklaba tungda Tripura da amuk program yaugadaba laibana mifam adu khara thuna loishinaba hotnabada soibadagi lana haikibagi damak miyamna ngakpiyu haina appeal tarokli. Shri Rahul ji na mathang 2019 election loyang tungda Bharat ki Prime Minister sungsoi na oigani na haigadabda thuna magi Tripura gi trip to koi thenghiba tare haina isu pakat poi kari boy haiba tare Rahul ji na su yardi kitang shorten tawro haiba dudaida young dynamic energetic oiba Shri Rahul ji na sungsoi na 2019 election matungda Bharat ki Prime Minister oirani haibasi haigada Chief Minister haigibadu madu slip of tongue ni haidana ai madu ai sengdoksari Handak pangthokodriba taragatarelak suba Lok Sabha election da Outer Manipur Parliamentary Constituency da Naga People's Front NPF ki oina Dr. Lorho Fauzi na candidate oina Mikhal thengnaragani hiramasiga mari leina na ngasi lamfel patta leiba Tamai constituency ki MLA su erba NPF Manipur unit ki president Awangbo Niumai ki quarter da Paumi Singha unabada wafam asi phongdorkibani Awangbo Niumai na makata na phongdorkpada Outer Manipur Parliamentary Constituency da Mirep oiningba Ukrul constituency ki hanagi MLA Samuel Raizom hanagi MP BD Baring amasung Dr. Lorho Fauzi yauna miyoi ahumna party ki ticket tanabada ngarang Kohima da leiba NPF ki headquarter da party ki president Surho Jelly Legitsuna Dr. Lorho Fauzi da ticket pirakibani haidi. Community amana community amabo imugmak gumna khalle harga akoi respect pinaba amagi rights asi kramhaina respect pinagadra haibisida akoi NPF ki achauba muru oiba agenda oina
ahawbadigi ngasi fawba sumaina akhoi NPF se chathaduna lebani akhoi na represent toriba asigi state asida kramaina peace lei sera habise akhoi ge khwaidagi important oiba agenda oina akhoi na angamba contribution piraga sumaina ngasi praja seba tawba habise akhoi ge pandamni Paumi Singa Unabada candidate Oigadoriba Dr. Lord Ho Fozina Fongdorakpada Hokiba Chahi Kayagi Mamangdagi State Asida Kundariba Fruit Machine Gi Marakta Kaibung Tanabagi Mawung Ama Lakiba Si Laitanabagi Pandamda Mahakna Mirep Oina Chongtorakibani NPF Ki Principal Gis Matung Ena State Ama Chokot Naba Hotnabada Fruit Machine Gi Marakta Nuksi Chanaba Amri Tangdu Laitaba Porakpa Haibasi Matautai Haiki NPF ki Manipur da lakpa matamda ngasai gi irang na thalam gadra Manipur thugai khidra na khalam bado haujikti Manipur da shanti purakpa party ama oire habisi akhoi nu chulau jai adagi mayam na shu madugi perception du lairam gani habisi thajabane maduna akhoi ne ni jabadi haujikti aseng banaga ama oina ai changselak pani hoi mayam na Manipur thugai gini habigi wakhan chu kayamarom chulai madubu Maduma kari matasunate shanti purak nana begini. Akoi communal harmony lai nana begini. Akoi chokhat tharam sida khut samna raga thabak se suminasi chatmenasi. National Party Amatana State Asigi Oiba issue Thawa Sabiroi State Asigi Oiba issue the State Asigi Party Khakna Mapung Fana Thengnaba Ngamgani Haina Manipur People's Party ki President Amadi Lakodarba Lok Sabha Mikhalda Inner Manipur Parliamentary Constituency the party Asigi candidate Oigadoribo Oinam Jukindrona Thamlakli Wafamasi Ngasi Impact News na Lakodarba Lok Sabha Mikhal Gamari Laina na Putokpa Akhanaba program mid candidate Kamari Laina na Akhanana Unaba Amada Fondorokibani Oinam Jukindrona Hai Chahi Tragamanga Henna Ibobina Luchingba Congress Laikre Amadi Housing Nongthomba Birena Luchingba Manipur Lenga Asi Center gi Ayaba Ngaiduna Leiba Singni Makoina Center gi Ayaba Yaudana Thabak Amata Paikhatpa Ngamde State Asig Oiba issue sing Thengnanaba Parliament State Asig Oiba Party gi Mihut Ama Target Naba Hotnasi Haina Jukindrona Apil Tarokli Congress amasung BJP se masi sen mayam khaki manungda mama yamana Congress hoiba mama yamana BJP hoibani na aina logjai inner line permit system matanda Manipur People's Protection Bill ama kaya puthoi 2012 put mini phuni parna support toriba adugumba ibobigi government do maduna assembly do lobo ware Manipur People's Protection Bill do man thaba bill dubu matamadagi Home Minister Sushil Kumar Sindhi ne kari haige nangna loriba sigi Manipur State Assembly ne loriba se masi lipung phamna lowa ware ni masi lowi aroi haidana haima to ibo bino response ngambibra ibo yam kalamba yai Kanju Kali, Aduga Birenzu say, Ani, Siminister, Quari Atowa, Barat na Masakangaba, Hum Sua, Adugumba, Quari Bisenova, Minister Ne, Lotokrabni, Todadi, Mokoze, Kandi Kanba, Karmakan, Tarang, Manung de Leva, Nongcha, Angana Kaboka, Karpijaba, Aduga Letum Nagata, Sanaba, Adugumba, leader in Akun Lowell. Lakodarba Lok Sabha Mikhalda Manipur People's Party MPP gi inner seat ki oina mirep ani lakpa yana lairi hauzik fawbi oina MPP gi inner seat ki oiragani haina party sigi president gi famsu puriba oinam Jugindroni haiduna election fawba tauba haukrabani nakal amromda MPP gi Central Committee na interim president oina khalle hariba Laikhuram Apabi gi Maikai su party sigi oina Moirangthem Tomtom Sanabu Party is inner seat ki candidate oina thadokani haiduna sem sari Manipur Press Club ta Paumi Singa Unabama da Laikhuram Apabina party sigi oina hauze fawba official oina inner seat ki candidate laukthokpa laitri haidi Manipur People's Party bu record to hundribisidi o Jugindro masana masi hangtongno yam kan honari hangtogadi ai official candidate thadokani aina appeal tawjaning madi lanai kanonati si laibaki oyo poni nakal namatagi mi engda tawbidana ai bu hujik phawda party bis sangba yaro hena thingibse aroi boina amuk tang khandabiraga hanto haning simatang ai mawis ki silenaw laibaki dongte lebiriba mayam da ina humble appeal request tawjari Systematic Voters Education and Electoral Participation SBEEP gi matang awareness campaign ama Kakching District ki Kha Manipur College ta pangthokrai campaign adu Field Outreach Bureau Ministry of Information and Broadcasting Government of India Imphal na sinduna pangthokibani
Campaign adugi manung chana C-Vigil apps, SVEEP, free and fair election, stop buying and selling vote, peaceful election, bad news, ECI haiba topic sing the extempore speech su pangthoki. Mikhal asiga mari lainana Bishnupur district ta paikhatliba thabak thoram sing additional chief electoral officer Ranjit Singh na haktengna na yengsin kre yengsin khongchat aduga mari lainana Mikhal da sel logano C-Vigil application sizanabiu haibagi paugzel puba poster campaign su pangthoki. Outer Manipur Parliamentary Constituency ki laklibe April thagi taragamathoi da pangthokadriba Mikhal da sel thungi election observer oigadoriba BK Singh amasung Vinay Kumar Kantheli thabak tauba hokre observer ani sina DC Thobal gi conference hall da Outer Manipur Parliamentary Constituency gi returning officer amasung district election officer roiba Haubam Rosita unabaga loinana political party singi mihut singasu unadun election expenditure gi matangda khanaki tungda Outer Parliamentary Constituency gi assembly segment kungani gi assistant returning officer singasu video conferencing tauduna Mikhal gi matangda kupna khananainaki. Northeast ki oina tongan by issue kaya gi matang da People's Conference sama lakli ba April amadagi ahum fawba Imphal da pangthok lagani Manipur People's Against Citizenship Amendment Bill 2019 man pack na sinduna conference asida Northeast ki kanglup kaya gi miyoi sing na surkya gani Hiramasigi matang da ngasi man pack ki office da pangthok ki ba pong gi mifam da lobasigi convener yunam cha Dilip Kumar na hai Before sida lamdamisigi miyam na su mapung fa na mateng pangbiu hai na appeal tauki paugi mifam adu da sarukya kiba manpack ki co-convener ning thauza lanchana hai kiba the April amadagi haugadoriba People's Conference asi Northeast ki miyam gi yam na maru oiba mifam amani mifam asida Northeast ki state taret ki tongan ba lup kaya gi luchingba sing na punsinduna committee amasu semgani hai ki common platform ama semba haibase masigi pandam sida junction baduna adugi ahuboina hojik Northeast People's Conference ama Imphal pangthokadori base haiba Northeast people singdugi Northeast ki indigenous forum lairiba kaya singdugi mihut singdugo lena na koi organizing committee ma semaga haiba conference to pung phana pangthoba matungda maduda yamna achetpa warep kaya loba haibase menpe ki maigei dagi yamna achetpa thajabugo lena na thamjabo wafamni Kakching district ki Wabagai Khulgi Patadar Chamag Humbuga Taruk ki Lam Lauk Sinduna Kharung Pat Tan Anoba Khul Ama Semnaba Hotnarakpadagi Lairamba Chayet Naba Sing Loishinaba Hotnabada Achoba Thaudang Lauriba ASNSO and Saratpur Transfer Taubagi Order Handokpinaba Citizens Association for Rural Development Wabagai na Lengaki Pukning Chingsilagli Karigumba Mars Kunga Taret Fawgi Manungda Handoktrabadi Matangi Numit Kakching District Ban Taugani Hairi Hiramasigi Matang the Manipur Press Club ta Paumi Singa Unabam the Lubasigi President SS Tampa Jaung na Hai Wabagai Khulgi Patadar si Kumjali Singa Machamapal ga Humfugi record matung ina Chamagat Humfuga Taruk lay adubu Kumjali Singa Machamapal ga Marfuga Mathoida Kangatlaba Karung Pat ta Anoba Khul Semnaba Punsinnaba Hotnarakpadagi ngasi Fawba Lamgi Matang da Chayet naba Lakibani Hairi Makoina muthapigraba met picharuk singja patagi saruk singji chungtongna rambana honarapagi tanjajida hoji director oribasina order pira kanda sumthongna bagi honabagi mohotta en charasi transfer order amu thadorpani hariba transfer order ja masi thadopiganu hoji chaye nariba 1981 dagi chaye naraga laiba mafam je ongtang sumthokpiu haibani ang kuntare phaugi manungda masi state taudana han aikogi thabaksinga se loisan hanbidaba taragadi koina thangnaba numitagi akoi Kakching district ban taujagani khongjang sida parja miyamna amasung lamdam asomda laibiriba punamangna akoi kar wabai mateng pangbiu Thangda Ideal School da numitare ni chumna chatharakpa We Ring the Bell campaign ngasi school asigi hold the loishin kre all children are welcome to school including children with disability haibatim da Handicap Development Foundation Manipur Jan Vikas Samiti Varanasi amadi Alliance Fonds Netherlands ga punna khusamna duna haukiba Mars taraga humdoi dagi chatharakibani
School singsida koi nama sor bangang singsisu mabung phana maya marakta makoisu tamjaba phangnanabagi pandamdani habadi sarkar gi school sing amadi lanai gi school singsida matik chaba infrastructure sing adagi magi matik chaba equipment sing du laitragadi angang singsina laik tamba lakpa yaroi dabani na haibe singse thambina ba school authority bu subhab tahana ba aduga hawgala iba khoi gi mahiroi sing suju haiba khoi nama soibe sing angang singse thol lakpa matamda makoi ga chap manana loina na ba makoi haidi discriminate tawbidana ba makoi amatani haibagi sense to porogna na bagi pandamda masi prithvi gi oina sathaba duma program amani ngasi nongalamdaida sit ki ba kan ba nonglainung shitna Imphal Zirbam lambi ki Kangpokpi district ki manung chana laiba new Kaithal manbi da laiba DM English High School gi tongan ba room kaya amangata thokan kre masina marab orega school asisu ngasidagi matam kaktana suti thakre haidi hiramasida Manipur lainga ki mari lainaba loishang singna school asi nauna sengot sagat na bahona bada mating pangbiu high school authority gi maikai dagi pungning jingsilakli Manipur laingak na lakleba April tara faubgi manung da Imphal Yaripok lambi gi irilbung thongdagi ngarian chingthak faubgi lambi asi semjinba loishindrabadi lambi asi matam chupagi thingzinbagi khongjang changsilagane haina Youth Brighter Club langdum gi chairwalamana khangalakle Eastern Motors ki Anova showroom Maruti Suzuki Arena amadi Anova Maruti Suzuki ka Wagon ngasi launch tawkre chingmairong da pangthokiba launch tawbagi thawramaduga mari leinana Eastern Motor gi CEO Sina Bikram Nahai ngasi hangdokliba Maruti Suzuki Arena showroom asina lamdamasigi miyam da chawna kana ba pibangam nagani amadi ngasi launch tawriba big new Maruti Suzuki ka Wagon asisu lamdamasigi yamna chanaba gari ama oiragani haiki Matang size the break am log jage break ki matung da Supreme Court ki hanagi Justice Pinaki Chandra Ghosh na lebas ki ahan ba lokpal oregani haibe ki pau amadi Manipuram sung malinge tongan ba ipau sing pudun lak chage Impact News media ta dun lebio break ki matung da maya bo mukana taram nok chari Supreme Court ki hanagi Justice Pinaki Chandra Ghosh na lebas ki ahan ba lokpal oregani President Ramnath Kovind na Justice Pinaki Chandra Ghosh pu lokpal ki chairman oina hapki bagaloina na atei loina gadaba members singso hapki amadi makoina senza thumjagi mayokta kupna yengsin gani lokpal da Chief Justice Dilip B Bhosle Pradeep Kumar Mohante Avilasha Kumari amasung sitting Chief Justice of Chhattisgarh High Court Ajay Kumar Tripathi yauna punna judicial mari yaugani aduga non-judicial members singna Sasastra Sima Balgi Hanagi Ahanba Women's Chief Archana Ramasundaram, ex-Maharashtra Chief Secretary Dinesh Kumar Jain, former IRS official Mahendra Singh, amadi ex-IAS official Indrajit Prasad Gautam. Sis Hospital and Research Institute Imphal West District Traffic Police ka khusham naraga World Head Injury Awareness Day ga mari leinana head injury thokhandana ba miyam da paugzel piba campaign na mapang thokre Sis Hospital and Research Institute ki staff amadi mahiro singna kangla mamang da head injury thoktana ba checksel thorang local asi haiba wa fam asida yumfam oiba play card sing sezinaduna miyam da paugzel piki Sahi amada India da siriba sang adagi maruina koina gari se speed control toroga thaudaba adagi seat belt phadaba helmet phajana uptaba sigum mayam dagi head injury as well as aduga maduda to sibana bi sang si adug matik wangi hai besidagi ekoi khara control tongnana ba loina na sibagi sang sokwi sang handana ba mayam da awareness program ama ekoi message sandok jabani public na masida cooperation pibiba aduga traffic rule phajana follow tobiba helmet upiba car thawbe seat belt phabiba sigum mayam si mayam tawiragadi akoina sida sibana bi sang si adugim te handani na khali World Oral Health Day ga mari leina nga si Indian Dental Association Manipur State Branch na sinduna lalambung makong da leiba Maclay International School da free oral and dental awareness and checkup ki thawram pangtokre
Jennings ki Dental College ki Department of Public Health Dentistry ga khusamnaduna Sea Ek on Mouth haiba team da campaign da pangthokhibani. Ya si phana leina ba akhoi gi ngasi pandam sida amasung ya pharaga di haksang phai haibagi pandam da akhoina Mackley International School da angang pi ba ngang singsi yengaga angang singsi gi awareness dental camp amasung moi gi ya thinba ya phana thamna ba ki mong da thammani na akhoina ngasi gi program sima sponsor akhoi dental camp amasung awareness program ma khomyam Dr. Kanor Sijabani Pongnapam Lamdam Chingtam Vocational Training Center amadi Tarau Furupka Kusamnaduna Li amasung wana saba pothok sing asi Center sigi Chairman Dr. Thokchom Chandramani amasung Salai Holdings Private Limited ke advisor amadi Autonomous District Council ke Chandal gi member ke Laingam Tarau na miyam da fangan kray. Roser Irom Laikidabki Nipan Suba Kumon Thoram ngasi Roser Irom Memorial Trust Imphal amasung mahaki imung manunggi mioi singna sinduna pangthokre thoramadu mahakna laikidaba mafam airport road ta leiba gari gi lambi mapal da pangthoki panba yabadi Roser Irom wangkhai angom laikai dagi haubam ningol Irom Ongbi Chitra amasung Irom Lokendro anigi amata pokchaba machanupani mahak haukiba chahi English ani tragamathoi gi March kun ngasigi numita airport road ta thokiba gari hengatnabagi ungkhatnabagi thodok amada nongmaina kaptuna halambani yamna naha oidiba phadagi mapur chitena loikhiba adugumba naha asigi damakta aikoina yamna thamoi sokpa phawribadi sigumba naha amana tungi yumbi mo erakadaba mana tawrakadaba kayama leiramba yai adu khangtapta loikre punsi se yamna tena satkhagasu mana telaba matam khare hingamba sida mana tawjaramba punsigi magi thabak amasung punsigi contribution ado madu yamna pung phaba amani JC against the killing of Tau Khanlian Kuptong na ngasi coffin rally chatkre mata village da sakhang daba singnan minung silaitana tamthina Tau Khanlian Kuptong bu hatok lamba matung tha amarom farak lamba fawba police na ngasi fawba mihat aduda chenaba sing faba ngamdabagi thongbu yaning daba phongdoktana JC sina coffin rally du chatkibani police ki athingbagi mayokta chatkiba rally oibana ayuk angan badagi Churchandpur district hospital gi akoibada police ngak senduna laikibana ka henna thokani thodok ti amata thokidi hai Mamta's Manipuri Dance and Music Center MMDMC na sinduna ngasi uripok achom laikai da laiba mangkhon mani mong sabagi yumda thabal chongba festival ge thoram pangthokrai festival asigi mangoina na pangthokliba thoram amada Manipur State Kala Academy Imphal ge Secretary L Kishwarjit na hai maleng gi mafam ataida laitaba lamdam asigi laishem lon ga mari leinaba thoram ama oiriba thabal chongbagi thoram asi ngasidi una khangna globalization na purakpa ahongba safu kayana humduna pukhibagum tawre malemda ekhoibu saktak leba lamdam asigi art and culture makhal sing liklam amadi saktam yoktuna thamba tangai fadaba lai haiki Sahong naba Songlasi Magi minkhai Son siko Magi na zogai Thabal chongba hariba sigumlaba culture components ngasi yokhatpa masibu yokhana honaba haibasi tasengna culture gi till da ekhoi hasi work to biriba sangsan sing cultural organization amadi institution sing makhoi achouba thodang adu lei chahi amagi tawda yadabagi brand khara fangi haidana pokto tawba nataba a certain kind of research and madugi documents lehongna hotna biba hojik ekhoi na thengnariba crisis asi revival gi issue la iba kari tawriba masigi social structure da change tawriba physical structures change tawriba adai society gi value si hongai iba economic condition
tradition ase akhoi masigi ahong wala iba haiba port sing asigi marak adudai akhoi gi hana leijaramba tradition and culture gi values sing asi hanthadana masibo akhoi na kamaina purga chatkadagi sumaina tawriba function sing asina awareness create tawbana tana collection tawrga masi chumna phajana thamba darkar oi Yaksang mai thabada lamdamasigi senglaba salai taret ki firal thetuna mai thabada yawhaliba si tawbiganu haina lining thok sanamahi temple board namiyam da appeal tawrokli ngasi ahanba Manipur Rifles complex ta leba lining thok sanamahi temple board ki office ta Paumi Singh unaba the board asigi vice president wakhal lamjing bana phongdorakpada salai taret ki firal khaknatana mangang luwang khuban gi firal fawba yauna mai Yaksang mai thabada yawhanba thamoi sokningai ni loinana firal saduna yonbiriba singnasu yaksang kumhai gi damak salai taret amadi mangang luwang khuman gi firal yawbi danaba su apil tawki amromda lain thok sanamahi temple board ki members singna hayeng ayukpung taradagi hauna Manipur gi mafam singda chatuna yaksang sabada salai taret ke firal na chingba yawbra haiba du yengsilagani hairi Yaksang kumai ga mari lenana landam masigi pajami ambu ya papokjel pijari yaksang sare har kanda ishol lengchel laga mai thabagi chanabi ama chandakiti maharaj ki hatak tagi tawrpa asideda asoiba ketang akoina thengnajar pa haitare yawol sang saraga mai thabadu akoi thingjabandati kumai asigi mayok tu jo akoi lejadi tobudubu ipani imani luxuriba salagi firana sibu mai thabiba tasena akoi isada maisa phawbodong tawribase masi phawin janingde hojik phagi oinadi yamna kanna su thinguba tawdabanina khana chainaba thoktri tungda tholoi habi wahom leite maramdi firan gi damakta mi sinarimi leba kainari bani ana maram orakanda salai tereki firan ase yaksang mai thaba matamda firan sabiba singna su sabiganu matungda aduga thepi wa lebi basing nasu lebi ganu thepi ganu mai thab yawi ganu haiba apil ase tokjapani Machugi kumhai yaksang na lakpada Governor Dr. Najma Haptulana lamdamasigi miyam da yaifa pausel pirakli kumhai sina lakpada furup ki kenaba laitaba chokotpa yaifaba nuksi chanaba amadi santi leiba lamdam ama oirasanu hairi Amarom da Chief Minister Nongthomam Biren amadi Works Minister Thongam Bishojit nasu lamdamasigi miyam da kumhai asigi yaifa pausel pirakli Manipur Legislative Assembly ki Speaker Yumnam Khemchan nasu lamdamasigi miyam da yaksang kumhai ki yaifa pausel pirakli Yaksang kumhai ga mari lainana ngasi 109 Battalion CRPF ki Kangbunam Mongsangai da laiba All Manipur Handicap People's Organization ki miyam da sports dress sing khudol tamkre CRPF ki 109 Battalion ki Commandant Vinod Kumar amadi atai officers sing na saruk yaduna pangthoki bala taramadu da organization adu ki miyoi yankai hen bada sports dress sing khusinaki Kumhai asiga mari lainana Clean Manipur Challenge 2019 hongna bi matung inanga si Singzamai supermarket ta Manipur film gi saknai rabi actress Soma Laishram amadi film director Hemanta Kuman Zingumat Zingugi team singa loinana challenge asi hogdokre challenge asi Center for Research and Environmental Development CRED ga khusam narga pangtokpani Yaksang kumhai ga mari lainana laisabi macha singna lambi da thok tuna lambi thatlaga sel khaibgi thabak chathadanaba Organization for Indian Women's Against Crimes ki cherolamana hairi loinana yaksang gi matung ina chongba thabalda laisabi singna ka henna kwatpa firol set chadanaba su cherola sina makhatana apil tarokli hauze ngasinomagi sanabagi paw Yaksang kumhai ga mari lainan All Manipur Working Journalist Yunanam Juna Sinduna chai khudingi leptana chatharakpa lamdamas ki paw gi lamda thabak tawriba pawmi singi sports match ngasidagi hokrai hadak chahiga mapalak subo sports match asi shenglaba laifamlen kangladagi lauruba maira chukhatuna hogdoki Major Khulda laiba Manipur Press Club ta kangladagi journalist singi khongchat amaga loinana purakhiba maira adu ichamgi hanagi President Nongthobam Rajendra amadi Ucheko Nongchup Jila Parishad ki member Seram Niken na maira chukhatuna amadi amzugi firal jingkhatuna hogdokibani
yausanggi suti numit mangani lebasiki manungda paumbi ki sinfam da lebiri ba ai ko isina punamak tongan ba ngausina ba adiki saba takpa adum langthok pa adum da ai koi matam si manghandana amsung ai koi hakchang isani sabu sohon bagi mongdu tawjadana ba ai koi isani sabu healthy oiba healthy lifestyle ma leinana ba loinana ai koi si sana khona bagi hiram da loina phana ba adum khunai am da horpa ngakta na ai koi isagi sports talent singdo hena nurture tongna ba ai koi healthy oina leinana ba amsung ai koi mentally physically ai koi afaba adumba kainoma condition ma akhoi create tongna bidamta akhoina sinja duna laksabani Manipur da khoi sanaroi hena puthoi bisdagi amuka masing hena puthona bagi pandam da khoi simaina sangsal puse Manipur miyamna masida wakal thadabira kanda akhoi ngasai gi nisada mangi ba dagi lambi da paisa thatpada holi chatpada tawri miyam se masi thaidok piraga sports se hena pukhana ba amjuna lorei ba thodang se punna khoi saruk yamina se Chem Khagempali ne taret suba MVCA T20 cricket tournament ki winner oi bang krenga silang thabal public ground da Manipur Veteran Cricket Association sinduna sanakiba tournament asige final match adu da toss ngkiba Chem Khagempali ne batting hana sanakiba match asige apiv over kunda wicket taret turga rancham ko kunma thoi lobu ngki match asige paukhum da match asige Ani suba batting sanakiba Youth Welfare Club lang thabal na over taraga mapan ga ball ahum da wicket tara mak turaga rancham ga taraga taret khak lauduna match asi run mari da mighty nangki match asi da run kutraga nitoi lobangam kiba Chem Khagempali ki batsman Bablu na match asi ki man of the match ta ki tournament asi da YWC ki bowler Kumar Jitna best bowler Chem Khagempali ki all rounder Jodi Bana best batsman namadi man of the match series tabangam ki Ahanba WDYC State Level Under 13 Boys Football Tournament MTM Lamdeng Kunau Mai Pakre DD West Development Youth Club Lamdeng Kunau Lamsang na sinduna ngasi sanakiba football tournament asige Nipan Super League MTM Lamdeng Kunau na Kripsa Team B Naurem Thongbu Panjel Amasino da Mighty Pibangaki The West Development Youth Club Lamdeng Kunau Lamsangi Sanabungda Chathariba Tournament asida Team Nipan na Group Ani Thokna Khaidok tuna Sarkyari Hayeng Sanagadaba Mapan Super League Kripsa Team A Naurem Thong amadi MLYC Mayang Langjinga Tara Super League na RFS Malom amadi WDYC Lamdeng Kunau Anina Lamba Taunaragani Arabada bulletin asige headlines samuhana mayam da thamjage Manipur ki Piwari Chanabi amasung lol kanamatana muthatnaba hotnaba yaroi Citizenship Amendment Bill Act on danaba awang nopok miyam gi dama Congress na left behind Rahul Gandhi na pongdokre Taraga taret suba Lok Sabha election the outer Manipur Parliamentary Constituency the Naga People's Front ki oina Dr. Lorho Fozina candidate oina Mikhal thengnaragani Awang Nompok ta thengnariba issue singi matang the People's Conference ama lakliba April amadagi ahong fawba man factor sinduna Imphal da pangthoklagani President Ramnath Kovind Supreme Court ki hanagi judge Justice Pinaki Chandra Ghosh na Laibasi ki ahanba Lokpal ki chairman oina hapre Yauksang mai thabada lamdamasigi senglaba salai taret ki firal thetuna mai thabada yauhanba yaroi haina Lainingthau Sanamahi Temple Board the miyam da thangalakli Amasong All Manipur Working Journalists Union sinduna lamdamasigi ipawgi lamda thabak tawriba pawmi singi mapalak suba sports mates ngasidagi hawkre